National Blood Transfusion Bill Rajya Sabhada khanakraba matung Lok Sabhada amuk puthokduna khanakre bill asi pass tawrakpa yabagi chang nongmagi wangkhalakli. India da leba higher education gi institution singi marakta piba khwaidagi wangba award A+ Gold Grade District Eco SDZ Champion lisangani kunmanga Utlaw da leba Pandit Dindayal Upadhyay Institute of Agricultural Sciences da piragle. Amadi Dr. Amadi Patient Singi marakta lainaramba thajanabagi mari adu amuk hana hanjilaknabagi pandamda Better Healthcare Service haiba hiramda Public Convention ama pangthokre. Kurumjari ISCOM News bideng tabiriba kwaipum namak po ay silki janambam na taram nokchari hauzik pau sandok ni pijari. National Blood Transfusion Bill Rajya Sabhada puthokraba matung Lok Sabhada amuk hana puthoktuna khanakre Member of Parliament Dr. Azit Madhab Rao Gopcharena Rajya Sabhada National Blood Transfusion Bill puthoktuna khanakraba matung ngasi amuk Member of Parliament Parsottam Rupal nasu Lok Sabhada bill asi puthokduna khanakre masina maram oiraga bill asi pass tawrakpa yabagi chang nongmagi wangkhalakli bill asina pass tawrakpaga loinana India ki blood transfusion system da achauba ahongba ama lakpada Manipur gi oinadi kari fibam da lakadagi haibasisu aruba wahang ama oiri bill asina pass tawrabadi blood center singda thamgadaba voluntary blood donors singdagi lawgadabani haiba yauri Masina maram oiraga patient singna mathau taba gi unit masing phanayam labasu patient gi imungda replacement donor puraku haiba yaroi daure adubu luribadi Manipur gi oinadi voluntary blood donors singna piriba gi changasi chada kontra khaktamak oibina wat hauriba humputara asi replacement donor lodana karamba mawongda khatkadagi haibasini Masina maram oiraga bill asina pass tawdrungai gi mangoinana Manipur gi voluntary blood donation rate asi wangkhat hanbigi tangai fadaba leire maram aduna Manipur da leiriba miyamna voluntary oina thokpiraklaga blood donate tawbiduna Federation of Indian Blood Donors Organizations FIBDO Manipur State Chapter na lamdam asida voluntary blood donation rate hengat hanabagi damakta paikhalakliba khongthang sing asida sagotpiu haina FIBDO Manipur State Chapter ki President Premjit Moirangthem na appeal tawrakli loinana bill asibu Parliament pukhat pikiba Lok Sabha ki MP Parsottam Rupala amadi Rajya Sabha ki MP Dr. Azit Madhab Rao Gopchare anibo Federation of Indian Blood Donors Organizations FIBDO gi maikaidagi nolukpa loinana tawimal khangba ulakli India da leba higher education institution singi marakta piba khwaidagi wangba award A+ Gold Grade District Eco SDZ Champion lisangani kunmanga Pandit Dindayal Upadhyay Institute of Agricultural Sciences PDDU IAS utlaw da pirakle Point marfu mangadagi chama fawbagi manungda fangbangamba higher education gi institution singda piba fidamningai oiraba mana asi piraktuna ikai khumnaba ulakraba PDDU IAS asi SDG Link Toraba Hiram Singh Haibadi, Environment and Climate Action, Civic Literacy and Public Safety, Community Engagement, Innovation and Green Economy amadi, Cultural Local Tourism Hairiba, Lamanga Sidium Famoiraga, Achopa Thodang Lokipagi Damakta, Excellence in Sustainability amadi, Social Responsibility Lamda, Apex SDG Trust, United Call to Action, District Eco SDZ Tausil Makada, Awadasi Pirakpani Haire. Panbayay PDDU IAS utlawasi Agricultural amadi Allied Education Research amadi Sustainable Development gi lamda yamna khumang chawsinba chatliba awanungpok lamdam gi amata ngairaba Agricultural Institution amani loinana PDDU IAS na manasi fangmangamlakpa haibasimak institution asigi director faculty staff amadi mahiroi singi thawai yauzaba thodang singi mapal nani haibada haiman bathoklarwidaba wafam amani haina Maikai kayadagi fongdok narakli.
Lying pathap sathanaba leiriba Dr. Singh amadi patients singi marakta hena afaba mari thamnabagi pandamda the Coordinating Committee on Manipur Integrity COCOMI amadi the Indian Medical Association IMA Manipur State Branch anina punna kutsamnaduna Better Healthcare Service haiba hiramda nongmagi oiba public convention amangasi North Ewosid leiba Hotel Imphal gi sangai hall da pangthokre tawramaduda COCOMI की कन्वेनर खुराइजम अथौबा मदे IMA Manipur State Branch की President Dr. Simpson Sariona convention से प्रेसाइड तौकी अमदे COCOMI की Relief and Medical Subcommittee की कन्वेनर वारेपम सेकेंड Psychiatrist Dr. Lenin Singh अमदे Manipur Medical Council की President Dr. L. Ranjitna Wangangloi Singoina Saruk Yaki Bagaloinena Tongan ba legal expert अमदे Dr. Singh Su Saruk Yaki Tharamga Mari Leinena Psychiatrist Dr. R.K. Lenin hai ki bada ngasi ki public convention asigi maru eba pandamdi lamdam asidi leiriba Dr. Singh na laying bathap chathaba matamda thengnariba khudongchadaba sing asibu karamna fagathanba yagani haibasigi matangda akhang ahi singa loinana kupna khanaba haibasini adubu haukiba matam kharagi mamangda hospital da pamdaba thodok khara thokiba adu yamnamak laibak thibane doctor amadi patient ani gi marakta leinariba mari asi थादोकनब यारोय लमदम असिगी हॉस्पिटल सिंग असि लेट्रगदी मियोयबगी पुंसिदा अवाब कया नंगदौरिबने अदुमकपु मियोयब अमना सिबगी मतम यौरकलबदा कनानसु कनमंगंब नत्ते मरुओइना डॉक्टर अमदी हेल्थ केयर प्रोवाइडर्स सिंगना अनाब कया अमबुदी कंदुना हिंगबगी महाव पीबदी ngamle लोइनना स्टेट असिगी हेल्थ केयर फैसिलिटी दा अवाट पखरा लेरबसु अवानुपो लमदमगी ओइनदी स्पेशलिटी अमदी सुपर स्पेशलिटी मरांग काइना लेब स्टेट अमा हाइबा ओइबे याई अमदी मपाल लमदमदगी मियोय कया अमसु स्टेट असिदा लायिंग बफावबा लाकनरमलिबनी अदुबु मपाल लमदगी मियोय कयाना लमदम असिदा लायिंग बलाकपगी चांग हंथरकलिबा असि अखोइना सोइब खरदी चुमथोकदब लेरि ताकपने लोइनना डॉक्टर अमदी पेशेंट अनिगी मरक्ता लेनरंबा थाजनबगी मरी अदु अमुक हना हंजिलकना बहतनब हाइबसि तंगाई फदे हाइखि अमरमदा कोकोमी की कन्वेनर कुराइजम अथौबना हाइखिबदा मतम खरगी ममांगदा रिम्स अमदी तोंगान बा हॉस्पिटल सिंगदा पेशेंट कया असि अना थोलकपना मरम ओइरगा थोगनिंगदबा थौदोक सिंग थोखिबा मदे पेशेंट की इमुंग मनुंगी माइकेदगिसु पेंदबा वाफम कया हाइनरक्किबा थौदोक सिंग अदुबु मतौ करमना कोखन मंगमगदगे हाइबगी वाखलोन अमगा लोइनना कोकोमीगी रिलीफ एंड मेडिकल कमिटी ना मरु अबा थौदांग लौदुना डॉक्टर अमदी पब्लिक की मरक्ता लेरकलिबा थाजनदबा सिंग लेरिबसि करमना कोखनगनी हाइब हिरमदा तोंगान बा डॉक्टर सिंग अमदी एक्सपर्ट सिंग लोइनना खना नैनबगी मिफमसि पांगथोकपने हाइरिबा मिफमसिदा वारेप कया अमा लौदुना मखा ताना थोखनिंगदबा थौदोक सिंग थोक्तना बहतनगनी हाइनसु फोंगदोखि अखोइना यामना सौथोकचरिबदी नॉर्थ ईस्ट दी अखोइगी स्पेशलिटी अमदी सुपर स्पेशलिटी यामना लेबा स्टेट सिंगी मनुंगदा असम की मनुंगदा मणिपुर समा ओरिबनी मतम खरगी ममांगदा इरांग थोक्त्रिङेददी अखोइगी मणिपुर सी टूरिज्म हेल्थ टूरिज्म हाइदना मपान की थंगदबा लेबाक सिंगदगी अमदी स्टेट सिंगदगी लायंगबा फावबा लाकनरमिबनी अदुबु अखोइदा सुंथोकदबा मफम सुंथोकदबा कनो खरदी सोइबा खरदी लेते हाइबे यारोय अदो मयामसे खनन नेनरकांदा डॉक्टर पेशेंट अनिगी मरक्ता लेनरंबा थाजनबा अमदी अमना अमबु रेस्पेक्ट तौनबदो अमुक हंजिल हननबगी लंबिदा यामना चावना मतेंग ओइरगदबा दुगमा कन्वेंशन अमनी कन्वेंशन ngasi pangthoibasina aroibadi nate masigi makha taba tonga program kaya ama lakhigani maduna ngasi de khanabadi yahodaba mayam se khoi tamna pukacharaga mayam gi bangda thamjagani loina na mayam gi feedback mayam gi wakhal da phawba masimari tohaningi haiba pot mayam du longna nabagi tanja so khoina pijarakigani तोान टोकर मैम अपॉइंट तौजरकान थोरमसीद खन नैनरकान माई कन्वेंशन अखोई मसेन अंडरस्टैंडिंग पुरनबी अटेम्प तौबनी अहब ओजरगू अरोब ओरय मखा तारपद अखोई एक्सरसाइज तम तम तौरकान एस्पेक्ट खुद अखोई हॉस्पिटल गवर्नमेंट हॉस्पिटल अवाद अपासी डॉक्टर प्राइवेट प्रैक्टिस तौब तौदबी इशू पेशेंट की मागी लोड का अखोद हेल्थ केयर फैसिलिटी अनीसी प्रोपोर्शनेट ओइदबगी इशूसिंग एस्पेक्ट खुदिमक से पार्ट बाय पार्ट खन नैनरकान खुनाई हेल्थ केयर सर्विस प्रोवाइडर मैम डॉक्टर्स नर्सेस
staff, technical staff mayam siga Manipur gi miyam ga gi marakta legadaba understanding amadi relationship adu fazana ekoi semba ngamnana ba amadi redevelop tawba ngamnana bugi ekoi honarak bugi ahan be initiative ni adu hairi initiative si makata na du chathagi ani na Kumja Lusangani Kunumdoigi May Ahumdagi Horaga, Lamdamasi the Tolak Liba, Irang Asinamaram Oiraga, Relief Camp Sing the Jangzafam Lauduna Lady Ba IDP Sing a Sinatinari Ba Awabakaya Sibu, Kokhanaba, India Langak Amadi, Hojik Paliba, Manipur Langakna, Hojik Fauba, Settlement Amapibang the Bahibasi, Ekoi Kuding Maki Laibakti Bani Haina, Manipur Maite Pangal Welfare Organization, MMW Ogi President, MA Jesabana Fongdokre. Wafam asing Palace Compound Leba Hotel Castle gi hold the Pangto Kiba Organization asigi Tara Manga Suba Mapokumon Thoram Gamari Lenana Paumi Singa Unaba Mada Mahakna Fongdo Kibane Mahakna Makha Taraduna Apunba Manipur Imagi Damak Sahi Tara Manga Mapung Fana MMWO na thabak chathabangam lag pahaibasi organization asigi laibak faba mani adubu hauzik lamdam masid oiragliba fiba masi yang luragadi he na pukning nungsiba ama faudabasu natte maru oina Kumjali Singani Kunumdoigi, Megi Tang Ahumdagi Tolak Liba, Irang Asinamaram Oiraga, IDP Singna, Masagi Mayumda Hanjinba Fangdana, Relief Camp Singda, Awabakaya Mayok Naduna Lady Basigidamag, India Langak Amadi, Hojik Paliba, Manipur Langak Asina, Settlement Amatapibangam Daba Haibasi, Ekoi Kuding Makilai Baktiba Mane, Hairiba IDP Singa Sibu, India Langak Amadi, Hojik Paliba, Manipur Gilangak Asina, Masa Masagi Mayumda, Hanjin Hanapagi Kongtang Atuba Matamda Lakhatpiu. Loinana, Lamda Masada Laiminari Bakang Luk Maselgi Marakta, Nungsina Laina Bohanaringai Cherakta, Kanagum Bamui Karana, Dharmagi Mingda, Ekoi Masel Nungsina Bamadi, Tugaina Bohanarak Libas Singa Sibusukudak Lepiu, Amadi, Mioi Karana, Social Media Ki Kuthangda, Kangluk Masel, Nungsina Ba, Yamne Hedek or Bamawongda, Iraga Tagat Nariba Sibusu, Yarba Makai, Makata na Tawdaba Fay, Kanagumba Aman Asobi Yaurabasu, Ekoi Masel Tanaduna, Logi or Bamawongda, Karamba Jarak Bibiyai Habasu, Kanabagi Tanjadu, Dominasi, Madunatana, Mioi Amana Ain Bukutta Pairaga, Magi Apamba Mawongda Tabak Tawrak Pataragadi, Ekoi Lamdamasi, Jakut Bagi Mahutta, Tung Halaga Jetpo in a Tokani, Maramaduna, Ekoi Masel Puna Wakal Taminaduna, Nungsi Jana na Laina Ba, Kanagumba na Soy Kibilan Kibayaurabasu, Semdok Minana Bagitanja Adu, Lominasi Habawafam Sing Fongdoki. Ngasigi Thauramaduda, Manipur University retired professor Dr. Nauram Joy Kumar, MMW Ogi President MHS Saba, Department of History DM University gi Associate Professor Dr. Said Ahmad, Fox ki President BM Yai Masaha, Impact TV gi Chief Editor Yumnam Rupachandra Madi, UMO gi President Moirangtem Sarojini na Maru Eba Mithung Lensingoina Saruk Yaki. Ekoi masen punna gyan taminnarakanda ekoi masen nuksi sanana laiba ngamnanaba asoiba aranba leirabasu soiriba laliba ekoi sendok sadoknabagi matam lominasi semdokminasi afaba nungaiba chaukhatpa nungai faba ingtapa manipuram oinanaba khonabada ekoi punna thodang lominasi haibo famase manipur maitai pangal welfare organization gi president amoina thamjage loinana ekoi iramdam gi damakta thawaina pontha pikraba ekoi gi ipa ipusinga do hanadagi hauna iramdam se makoi gi i singduni yeklamba adugum ngam khai amakhakneba adugum ngam khai asida ngasi kana kana gumbasingna singnarakpa thenghang kayada singnarakpa thokta banate haiba singnarakpa mayam ado ikoi matam pumnong tamaite ipangalsu ima leibak ki damak iramdam gi damak thawai katlaga lagni kathigani makhata nasu ima leibak ki damak yema phaw mangba yaroi habo khalona do asi su maite ipangal singi thamoida lengdana leiri haibo famase thamjage Kuntra Mari Suba CRPF Battalion Manipur and Nagaland sector na paikhatpa Civic Action Program gi manung chana IDP singi San Milon pagathan bagi pandamda ngasi Imphal East District ki manung chana leiriba Sawombong Relief Camp gi IDP singda Pisalon saga mari leinaba potlam kaya mating pangkre Civic Action Program aduda Kuntra Mari Suba CRPF Battalion gi commandant na luchingduna Relief Camp asigi committee da Pisakon ani langsung na ba mission tara P2 na ba mission manga amadi Emergency solar lamp tara kutsunaki. Tharamaduda Kuntramari Super CRPF Battalion ki Commandant SHP Kharmujai, CRPF ki Tomar Ani Tomar in Commandant CH Rabindra SDO Sawombung Khairakpam Lenin Amadi Lamlai Police Station ki OC M Roshan na
maru oiba mithunglen singona saruk yaki civic action program aduga mari leinana commandant sh kharmujaina phongdokkibada hauzik manipurda tangdu leitadaba fibam amada hanjinba ngamdriba asi mapugi thaujaldagi athubada hanigi punsida hanjilakpo oirisanu Kuntra Mari Suba CRPF Battalion की माइकई की फिसालोन सागा मरी लेनबा पोटलम खरा कुसनरी बसी IDP सिंगी सनमिलोंदा खरा दवरबसु फगदनबगी पांदमदा अंगंबा खरा मतेंग पांगजबनी हाइकी थासिगी तांग तरा हुंदोय अमदे तरा मरी द इम्फाल ईस्ट की मोइरांग कंपुदा लेबा सिसु निस्थानी केदन द पांगथोकनी तवरंबा School Fest 1.0 Manipur की हौजिक ओरिबा फिबम असिगी येंगलगा मतंग चाबा मतम अमदा पांगथोकलगनी हाइना BK Group Enterprise की मीडिया कोऑर्डिनेटर प्रवीण हाउबम नथोपा चेरोल अमदा खंगहलकली सेरोल असिना मखा तारदुना चही असिगी फाइनल एग्जाम की दमकता सेम सारिबा महिरोई सिंगी येंगलगा तोंगान तोंगान ब स्कूल अमदि पेरेंट्स सिंगना School Fest 1.0 असि अतोप मतम अमदे इथोकपिना बाहाइजरकप कयासु लेई मरम सिंग असि लेबना महिरोई सिंगी फाइनल एग्जाम लोरो मतुंगदा हेन मतंग चाबा मतम अमा खनरब मतुंगदा मियामदा अमु खंगहलगनी हौजिक फाउपगी ओइनदी स्कूल फेस्ट असिदा सरुक यानिंगबा स्कूल अमदि महिरोई सिंगी रजिस्ट्रेशन दी मखाताना चथकीगनी हाइरे ब्रह्मपुर कला संगम इम्फाल की सीनियर डायरेक्टर खोइरकपम विश्वमित्रना कुमजालुसिंगनी कुनमरिगी मणिपुर स्टेट कला एकेडमी अवार्ड फॉर थिएटर फंगलकपदा संगम असिना हराउ तयामना ओकपगी थौरम अमंगसी संगम असिगी संगलेंदा पांगथोखरे थौरम अदुदा डिपार्टमेंट ऑफ फिलोसॉफी मॉडर्न कॉलेज के रिटायर्ड प्रोफेसर अधिकारी मयूम हरिदास शर्मना अथोइबा मिथुंग अमदी ब्रह्मपुर कला संगम इम्फाल की प्रेसिडेंट अधिकारी मयूम बसंत कुमार थौरम मपु ओइना सरुक याखी थौरम की सरुक अमा ओइना थिएटर एक्टर राइटर एंड डायरेक्टर खोइरकपम विश्वमित्र की तुंगी पुंसिदा चौखटपा याइफबो ओइनबा मपुगी मफमदा थौनीजखी निंगसिंग बयाबदी खोइरकपम विश्वमित्र ब्रह्मपुर कला संगम दगी हौरकलगा रूपमहल थिएटर की एक्टर प्ले राइट अमदी डायरेक्टर ओइना थौगाई कया पुरकलबा अमदी मणिपुर स्टेट फिल्म अवार्ड मंगा फंख्रबा लमदम असिगी अचंग मिसक अमने तोंगान तोंगानबा इंटरनेशनल फिल्म फेस्टिवल कया अमदा लेमजनिंगाई ओइरबा फिल्म अवार्ड कया सु फंगलखरबा फिल्म मेकर अमा ओइबते नतना ऑल इंडिया रेडियो इम्फाल की ए ग्रेड आर्टिस्ट अमसु ओइरिबने थिएटर अमदी फिल्म की लमदा अचौबा थौदांग कया लौरिबा खोइरकपम विश्वमित्रा लेबाक मियामना दुर्जोधन टिकेंद्रजित अमदी नरसिंह साबा हाइरगसु हेन खंगनरी YCB ब्रह्मपुर की प्रेसिडेंट ओइना सुथौ पुरमलबा एक्टर प्ले राइट अमदी डायरेक्टर असिना मणिपुर स्टेट कला एकेडमी अवार्ड फॉर थिएटर फंगलकपग मरी लेनना पांगथोखिबा तराम ओपगी थौरम अदुदा ब्रह्मपुर कला संगम की माइकैदगी अचंबा खुदोल पोट कया सु खुदोल तमदुना इकाई खुमनबा उतकी हौजिक सानबगी पाव अमु लोबिरसी All Manipur Football Association AMF in a Sindhana Artificial Turf Ground Lamlong Thongkhongda ngasidagi hauriba Taranipal Suba Manipur State League lisangani kunmanga kuntarukta saruk yagadoriba 11 Star Sporting Union gi sanaroi sing coach amadi official singi uniform ngasi Thongju Kendra gi MLA TH Biswajit na akam pataleba 11 Star gi office ti yen thokre Thoramaduda Thongju Kendra gi MLA Thongam Biswajit Khetulaikai Gram Panchayat ki hani gi pradhan Longzam Sunil 11 Star की प्रेसिडेंट W नागेश्वर अमदी एडवाइजरी की मेंबर सिंगना डाइस तफम की 11 Star की टीम मैनेजर ना पुनः सानरोई को निपाल मुकना सरुगियादुना हौकिबा अक्टोबर की तांग कुन तरुक्तिगी चथरकलिबा कैम असिदा कोच इनाउचा की मखादा अकनब प्रैक्टिस तौबगलोइनना स्टेट लीग असिदा चैंपियन ओइना बहोतनरी अमदी अहानबा प्ले लाकलिबा दिसंबर मापलदा ESU गा सानरगनी फोंदोकी ngasi thoram aduda MLA Thongam Biswajit na hotnaba kanba thaksi khasi leiba madi matam bungak na chatpana punsida mai pakpa ngamgani haibagaloina na sanaroi singna masa masana sanari club singi mingchat purak na baka thokpagaloina na sanagadabne
Karigumba Sanaroi Singna Masagi Club Tubu Minjat Purak Labadi Sanaroi Masagisu Minjat Purak Libani Pongdoki Labour pen the players in the hiding the Japan award of a crowd like a at the Mona players in the pen the hobby Maduki Porto, Paranava, Miami Paranava, the Ishazu Pavu, the Isha Pava 11-star Panba, my Pan Banka, powered by the Institute among the Lady Colors in the series association. Lady Posino Padena, Chana Viraga, Hawaii Cham Yauna, Yauro have a day, Chana Nagoka, the Yauro, and then the Yawiri Harakanda. After giving check for a moment, no point power at the same time, 11-star Zoom at all at the pyramid. And then 11-star had a team to better when they speed some home with the money. And then I could free story of the human activities, meaning another positive activities of money, other report to history to the whole of history. Seven of Puna, so singing the pictures of about the Mangai, no to Kanda, but this of Kanda, and the Kista my partner of Panamina Sea, I have from J, and Pava, Apagi, Reakodaman Sanavada Natana, Tungi Keria, the Swakaba, or Enaba Ina, my am the whispering in Tanga. Chamaga Marfu Mapal Suba CRPF Battalion Sinduna Nomagi Oiba Intervillers Friendship Football Tournament listing ani kun manga ngarang Yairipok Tulihalgi Ajad Golai Lampakta Pangthokre Tongan ba football team Marina Sarug Yaraga League Cum Knockout basis ta atoi ahen changdam nakibada SYDO FC Yairipok Tulihalna team champion oikre Final match ta SYDO FC Yairipok Tulihalna Yairipok Top FC bu penalty shootout ki Panjal Manga Marida Mighty Bapiraga team champion oibangam kibane Tournament adugi team champion oikiba SYDO FC da Casaward oina Lupali Singh Mangaga Loinana trophy piki aduga team runners up tahokiba Yairipok Top FC dana Casaward oina Lupali Singh Ani Chamgaga Loinana trophy kutsinaki Tournament loisinbagi tharamda CRPF Chamaga Marfu Mapal Suba Battalion ki commandant Prashant Kumar Sahu Battalion Asima ki Deputy Commandant Sarwar Khan, BSF ki Assistant Commandant Vivek Dhiman, DOC ki Secretary Okenjit Sharma, SYDO ki President Muhammad Misbah Ahmad Amadi. Chamaga Yankai Nitoy Suba BSF ki OC Sohan Singh na thoiba mitunglen oina saruk yaki. Tournament adu ki akhanaba mana oina Best Player amadi Best Goalkeeper takraba Sanaroi Singh dasu akhanaba prize kutsinaduna pungning thawatki. Loisilakpada maruba pau amukahana pizari. National Blood Transfusion Bill Rajya Sabhada khanakraba matung Lok Sabhada amuk puthokduna khanakre bill asi pass tawrapa yabagi chang nongmagi wangkhandakli. India da laiba higher education ge institution singi marakta piba khwaidagi wangba award A+ Gold Grade District Eco SDG Champion lisangani kunmanga Putlaw da laiba Pandit Dindayal Upadhyay Institute of Agricultural Sciences tapirakle Amadi Doctor amadi patient singi marakta lainaramba thajinabagi mari adu amuk hana hanjilaknabagi pandamda Better Healthcare Service haiba hiramda Public Convention ama pangthokre Pungjasi Fabugina Sanduk Chaba ISCOM News Matanga Sida Lojere Makata Bapaugidamak ISCOM News Pumiding Taduna Lebiu.